Online Manipur YouTube channel swing bir bumam pum nang po mukana taram luxury han badayam na maruoiba paw ama lesram robasan de gilokutchege 80 unit 55 ki chilina amasu ngaki mamangda makhong do nomui maruna pandun hospital da puna bakan honari mapugi thaujal de gi thuna phabu oirasanu haina phungdok piri aduga mathangi update asina Kwakta da hojik bankan asathari MD Haji Alimuddin amadi MD Latif amadi Moirang dagi Johnson kawba Meeoi ahum sakang daba singna sunu sifai dagi faduna pubikhre amadi mafam khangdana leiriba asina maram oiraga awaba tariba imung manung amadi leikaina achat awok thingli achumba pamba phabiriba singna kari maramgi no haiba prajada singdokpiyu waraba matam sidadi prajada awaba pibibikanu haina praja miyamna phungdok piti हाना लेरिबा सेंट्रल फोर्स की मथक्ता मिखन की मिंगदा मणिपुर दा CRPF की कंपनी सनी थाजिलक्कनी हाइबो ऑर्डर ठोखरे ngaranggi बाइडेन चटखिबा अनि दो पुलिस ना फारबो मतुंग दा सेंगदो हनख्रे अदुगा श्री श्री गोविंद जी दा खुरुम जखरे हाइरि अदुगा मथंगी अपडेट असना ngasi ayu kuki singna bom kap tarakpada volunteer am makhong da panduna sokle nimit mangani sujalakle leptana kapnarakpa pukhaugi aduga mathangi update asidi United National Liberation Front UNLF Tagini Arambai Tengol gi sagol sem luyana laikidabata awaba phongdok sari February gi tang tara humdo ing 2024 numit asida kuki khulai paiba narco terrorist singna manipur gi misam miyam hanaba landarakpada sagol mang pukhau santipur gi Lanfam da yeknaba mayok naramlaga thawaina pontha pikraba Arambai Tengol gi Tengol loi sagol sem luyana laikidabata UNLF na awaba phongdok sari amadi athoba asigi mafam da yewul gi kai khumnaba pizari maraibak mafrup ki damakta lepa leitana lanfam kayada songthorakliba ngasigi naha oiba Meeoi kayagi manung da pukhau santipur dagi sagol sem loya sai kungama apokpa sagol sem ranjit chu amani athoba asigi maraibak mafrup ningba amadi kathokpagi thamna lingjen asina ngasidi ribak asigi ireisa kayagi mafamda henna thauna hapli athoba asina laikhidaba asida imung manung maruk mapang singna nanghauriba awamai sada thamoi sokna UNLF na saruk yazari amadi kuki narco terrorist singna landa silakpada soktuna hospital singda laikan nariba khungakpa singsu athubada phagalakpa oirasanu haijariba sarairongbo thoksom media coordinator DOP UNLF 14 to 2024 Video sing biba kita makta mayam pum namuk po amuk kahna thagachari ano update kita makta online Manipur YouTube channel na sibunuk sibidana subscribe to video mo thank you